Malemgi honglakliba khongchada sida akhoi saktam Chatna-Lonchat ti kaidongnungda Mang-Hanba Chumloi haina Ichalgi President Tongbram Ibemcha na phongdorakli. Iraipak ina chanura loina silon Ichalna saphonglakiba chahi kunma thoi mapung pharakpagi kumon thauramda wafam asi mahangna phongdokhibani. Manipur Press Club ki Loktak Hoda pangthokiba thauram aduda Ichalgi President Tongbram Ibemcha, Nupi Samas ki President Thokchom Ramani, Amkilgi President Laurembam Nganbi, Tami Chingmi ki President Yambe Momon, Nongpok Lengak Apunba Nupilup ki President Yumlembam Mema, Nimpal ki President Thingbai Zam Ibeyaima, Anal ki President Laurembam Pramuamade, Thoubal District United Women's Development Organization ki President Kumuk Jam Memana Thauram ki Athoiba Mitunglen Singwena Saryaki. Kumon Thauram aduga mari lainana Ichalgi President Tongbram Ibemcha na hai kumja listing amaga chamapan nifu mapan gi October 15 ta Manipur si India gi phibanungda pushin khraba matung lamdam asigi nath chatnabi Fijet amati lonchata lakliba ahongba kaya sidagi kalhaunabagi pandamda kumja listing ani mangada Ichal lingkhatkibani. Ngasi maksu aikhwegi khunai asida miramgi chatnabi amadi matau tambagi lichara sina Thumhalakpadagi miyamgi punsi mahingda purakliba ahongba kaya sina ngasidi tapna aikhwegi nat amadi chatnabi mangsilakpagi achauba maram ama oirakli. Kunaigi saktam haibasi aikhwegi nat chatnabi na saktakadabani matau tambana kaidaunungda aikhwegi saktakpa yaroi. Matam amada aikhwegi ipaipusingna thambiramba Fazakraba nat amadi chatnabi sing adu ngasigi kunmathoi suba chahi cha asida mami samtharakbagum tawrakliba se aikhweina kanjagadabani. Malemgi honglakliba khongchada sida ahongba khara lakpa haibasidi hauna sani adubu ahongbani haiduna aikhwegi saktam Chatna-Lonchat ti kaidongnungda Mang-Hanba Chumloi haina mahangna makha taki. Asigumlaba thawdok wathok sing asina maram oiraganda adugumlaba amuksu ngasi phongphong sarga thengnariba memaromdagi la ibadugumlaba kuki narco terrorist singda mating pangselaka ngasi di ekoina lanpan masi thengnabi lanpan mayante leiraba inaki masak kaitharaklaba ekoi masengi marakta unity oiba strength amakak sagatna ekigi purup inat culture ase kalhowdaba taragadi nongmanabagi tungda lakadaba ekoi isa issue singna ekoi iramdam Manipur ase Leirammaroi haibagi akibadu leibana maram oirakanda lamdum sigi miyam khudimagta nahongnana inarchi amuk yokhat minasi ekegi purup kan minasi haina purupsa khudimagta isalgi maikaitagi mapokumol asiga marilena punamakta thamjari.